Bazaar yauре. Cô lấy bên rồi đấy. Tamba. Cái tàu đó nhiều này là. This is yang phải dây cơ. Cái này là mai cô lấy gì vậy? Một cái đầu nữa rồi. Yeah. Bazaar đó nung chạm lạc tôi cho nó bị xì đâu đấy xa bên cái nón đâu đấy. Tôi mẹ em ấy yêu đấy, phải bị giam phải dẫn kia cái này là mẹ. Tôi cũng có cái xem không? Tôi mẹ em ngày xưa anh ấy lịch bắp phi thế anh muốn đây hiện là hẳn bắp phi này có. Tôi mà nó nè chế lạc bagi thìn bagi đó. Ở đây in bắp phi này bắp, tôi mà na ilam bắp phi này mà thìn bắp đó. Đó ngày xưa đi anh nam mua phải dẫn nó suy đồ học còn là cái trang thà đồ học á. Xảy ra bagi phi thìn bắp này. Post đâu xem. Segai jadi kau punya. Si pizza, maupun yang lain. Hari jadi loin nanti kata aku. Sari sih. Mau aja memang. Aku sana hongo lah ya. Mới nãy cái bác alu khé lấy cái gì nó giàu được cả. Ha, giàu được cả. Thì lúc xem làm xem lấy cái gì nó. Nghe có tôi cây nghe. Nên lâu rồi. Ai, si cây nó. Nên lâu. Nào mà si cây răng không bao giờ đâu đấy. Mà sẽ rau một chút mình lại như là được xem bao hồi đấy. Sina, ipan pagi. Mai juga kita habis dah. Sina ipan pagi. Ayo sakit. Sina babi. Ai cái gì pita bas suya ya mak. Dadang ni masuk ke dalam. Dadang ni kamu nak Ai cái pita bas suya ya rồi. Aduga angang lagi di hapar lagi ko tak nada. Hapura tu ya lah ngang gitu. Han gitu dang. Ai yu pi rồi mai này. Dang ni pi dah siapa ni? Ya rồi ai pita suya ya rồi. Aduh nak kiris kira. Dasan di kumar. Oh. Ai di masih dah ni. Ai ambu di udri bapa. Aduh aku ini ai kita mesti khai gini ai parak ke bapa. Karena mama ai parak ke bapa. Ya ini pung dah boleh nak masih kita khai gini. Em khagi ko. Ai nak hai di ke tu ka? Em sina badora. Masuk yang apa saja? Sina ko dasan di kumar di. Duga sina ko duga di. Duga sina ko duga ni pas saja di. Duga sina basau na to na belum dah. Nak apa? Xem bao đuổi đâu đâu. Chậm đi ăn mì đừng. Ya, dia masih kopi mau buat dah. Ai cái cái mana? Ai mình cho xong lấy cái cò ấy bộ. Ya rồi ai điên gì mà xăm điên gì? Đâu ai cái mình không bro? Ai cái mình không bro? Cái mà chú lộc ra này vậy? Yellow mà chú lộc ra có chú cái gì à? Ai có chú gì yellow cái đi mua is. Yellow thì pi cái này. Nam xia cái thìn ngô ra cái. Sini bay ra tu bay ra. Aduh pai ra rồi. Orang Tôi đã cho cái hàng của tôi lấy ra rồi. Tây năng nó bao giờ? Bà cháu insang hào của mà lệ, ai bà cháu mà tôi sắp phẩm mùi cha rồi nè. Ano nè. Sina mami đi cái Bà cháu ôi na rồi, kita nan thabi ro kai daro kya. Bột bì bì rô. Giờ
ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯑꯑꯣꯟ ꯑꯄꯥ ꯂꯩꯇꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯣ ꯅꯆꯥꯅꯨꯄꯥ ꯄꯣꯛꯆꯔꯒꯦ ꯀꯩꯅꯣ ꯅꯨꯄꯥꯗ ꯇꯥꯔꯤꯁꯤ ꯅꯨꯄꯤꯗꯤ ꯄꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯣꯏ ꯄꯣꯛꯑꯣ ꯑꯣ ꯑꯗꯨꯅꯦꯕ ꯁꯨꯠ ꯇꯧꯔꯣ ꯁꯤꯅ ꯇꯦꯔꯦꯁꯀꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯆꯠꯇ ꯁꯨꯠ ꯇꯧꯕ ꯄꯨꯂꯞ ꯌꯥꯅ ꯐꯦꯃꯤꯂꯤ ꯀꯩꯅꯣ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯝꯇꯪꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯁꯤꯡꯉꯣ ꯆꯥꯛ ꯆꯥꯔꯤ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯐꯤꯗꯨ ꯊꯥꯗ꯭ꯔꯁꯨ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯊꯝꯃꯨꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯄꯣꯛ ꯊꯣꯡꯕ ꯑꯃꯒ ꯏꯔꯣꯝꯕ ꯑꯃꯒꯅꯤ ꯁꯣꯝꯗꯅ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯃꯣꯏꯗꯤ ꯇꯥꯃꯣ ꯀꯩꯀꯩ ꯍꯥꯞꯄꯧꯈꯧꯒꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯆꯥꯈ꯭ꯔꯦ ꯇꯥꯃꯣ ꯁꯤꯗ ꯆꯥꯔꯤ ꯑꯗꯨꯒ ꯁꯤꯗ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯆꯥꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯛꯅ ꯑꯣꯛ ꯆꯥꯕ ꯌꯦꯡꯒꯦꯔꯣ ꯑꯩꯈꯣꯏꯗ ꯑꯣꯛꯅ ꯑꯣꯛ ꯆꯥꯕ ꯑꯃ ꯂꯩ ꯎꯠꯂꯛꯀꯦ ꯑꯣꯛꯅ ꯑꯣꯛ ꯆꯥꯕ ꯍꯥꯏꯁꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯇꯨꯝ ꯆꯥ ꯐꯪꯗ꯭ꯔꯁꯨ ꯃꯍꯤꯕꯨꯗꯤ ꯑꯣꯛꯅ ꯑꯣꯛ ꯆꯥꯔꯦꯀꯣ ꯁꯥꯎꯅ ꯁꯥꯎꯅ ꯃꯊꯪ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯆꯥꯔꯤꯅ ꯑꯂꯨ ꯉꯛꯇ ꯄꯤꯖꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯍꯥꯟꯅ ꯆꯥꯔꯤꯅ ꯃꯇꯨꯡ ꯑꯃ ꯆꯥꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝ ꯊꯣꯡꯉꯒꯦ ꯑꯩꯁꯦ ꯈꯔ ꯂꯤꯛꯄ ꯃꯁꯥꯅ ꯂꯤꯛꯄꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯣꯛ ꯆꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯨ ꯑꯣꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯈ꯭ꯋꯥꯏ ꯄꯪꯕ ꯖꯤꯕꯅꯦꯕ ꯃꯥꯗꯤ ꯃꯍꯤꯗꯤ ꯆꯥꯗꯕꯅꯦ ꯃꯥꯅ ꯍꯥꯏꯀꯣ ꯐꯖꯔꯕ ꯅꯨꯡꯇꯤꯒꯤ ꯂꯇꯥꯏ ꯏꯟꯁꯥꯡ ꯌꯣꯜꯂꯒ ꯃꯈꯣꯏꯕꯨ ꯊꯥꯏꯁꯤ ꯅꯨꯔꯥ ꯀꯦꯟꯈ꯭ꯔꯗꯤ ꯃꯁꯥꯗꯤ ꯊꯥꯒꯠꯄ ꯃꯥꯜꯂꯦ ꯐꯖꯩꯅꯦ ꯖꯤꯅꯟꯗ ꯌꯦꯡꯒꯦ ꯁꯣꯝꯗ ꯆꯠꯂꯣ ꯐꯖꯔꯕ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯉꯥꯎꯁꯤꯟꯅꯕ ꯈꯔ ꯍꯜꯂꯣ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯄꯥꯏꯕꯗꯨ ꯐꯣꯟꯗ ꯁꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯗꯧꯅꯤ ꯍꯧꯖꯤꯛꯇ ꯄꯩꯁꯥ ꯄꯥꯏꯕ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯦ 당고디 아무바 피어 뿌로 하이버니 마이디 당고난기 니코시나 리치라 까이기야 아스 게임 사나리 어두디 호렌 리치과 비기 후이지 마북시 동안 다 레이라 하바 사만기드나 아도 마야 아코이지 호지 인돔자고기 피티루게 떠보니 가가가 인돔자기가 거의 토이비가 아이가 와우 파자레코 ꯁꯦꯠꯇꯣ ꯑꯅꯧꯕꯤꯒ ꯃꯥꯜꯂꯦ 뭐는 이 말라봐 야야 파자 ꯃꯌꯥꯝ ꯏꯟꯗꯣꯝꯆꯥꯒꯤꯁꯨ ꯄꯤꯔꯨꯔꯦ ꯑꯗꯣ ꯏꯟꯗꯣꯝꯆꯥꯅ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯂꯩ ꯑꯩꯈꯣꯏꯒ ꯈꯔ ꯂꯥꯞꯅꯩꯕ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯗꯤ 이 피에 찌개가 좀 찡기지만 야 우아라고 보라 자비리브로 ꯃꯌꯥꯝꯁꯦ ꯕꯣꯔꯥ ꯆꯥꯔꯤꯑꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯄꯨꯅꯕꯅꯦꯅ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯍꯥꯞꯄꯤꯅꯕ ꯄꯨꯊꯣꯔꯛꯏꯅꯦꯕꯀꯣ ꯌꯥꯝꯃꯟꯒꯔ ꯑꯩ ꯏꯀꯥꯏꯖꯕ ꯑꯃ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯊꯣꯏꯕꯤꯒ ꯑꯩꯒ ꯕꯖꯥꯔ ꯆꯠꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯥ ꯑꯃ ꯂꯩꯕꯀꯣ ꯁꯅꯥ ꯁꯥꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯤꯛ ꯁꯦꯝꯍꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯂꯧꯒꯦꯅꯁꯨ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯤꯛꯇꯣ ꯁꯥꯕꯕꯨꯗꯤ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯃꯩ ꯏꯠꯄ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯩ ꯏꯠꯄ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯏꯠꯇꯣꯏꯕ ꯑꯗꯨꯅꯤ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯂꯤꯛꯇꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤ ꯒꯣꯜ ꯆꯦꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯅꯧꯕꯗꯣ ꯍꯟꯗꯛ ꯁꯥꯕꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗ ꯁꯦꯜꯒꯦ ꯁꯤ ꯂꯩꯔꯦ
ꯃꯦꯗꯜꯁꯦ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯦ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯆꯥꯏꯌꯦ ꯆꯣꯟꯕꯤ ꯆꯥꯡ ꯅꯉꯣꯟꯗꯗꯤ ꯈꯔ ꯀꯧꯗꯧ ꯃꯥꯜꯂꯦ ꯂꯥꯏꯒꯨꯝꯕꯁꯤ ꯉꯥꯅꯨ ꯏꯟꯖꯥꯡꯗꯤ ꯈꯤꯇꯪ ꯊꯥꯔꯛꯄꯅ ꯅꯠꯇ꯭ꯔꯒ ꯒꯦꯠ ꯑꯥꯎꯠ ꯌꯦꯡꯁꯤꯔꯥ ꯌꯦꯡꯉꯣ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦ ꯊꯣꯏꯕꯤꯒꯤꯁꯨ ꯆꯩꯔꯥꯎꯕꯗ ꯄꯨꯅꯕ ꯆꯩꯔꯥꯎꯕꯒꯤ ꯊꯤꯟꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯐꯤ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯅꯥꯎꯒꯁꯦ ꯈꯤꯇꯪ ꯀꯪꯉꯦꯕꯀꯣ ꯋꯥꯃꯟꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯐꯥꯁ ꯐꯨꯗꯇ ꯀꯩꯅꯣꯝ ꯆꯥꯈꯤꯁꯤꯅ ꯆꯪꯉꯛꯄꯅꯤ ꯈꯅꯥꯎꯁꯨ ꯌꯥꯝ ꯀꯪꯉꯕ ꯑꯗꯨꯒꯤ ꯌꯥꯝ ꯋꯥꯔꯒ ꯑꯗꯩ ꯀꯩꯅꯣꯝ ꯊꯛꯅꯤꯡꯕ ꯕꯅꯥꯅꯥ ꯁꯦꯛ ꯊꯛꯀꯦ ꯇꯧꯔꯤ ꯋꯥꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯋꯥꯕ꯭ꯔꯥ ꯌꯥꯝ ꯋꯥꯔꯦ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ खरा खनावसे नेना ताबा सि चिंजन मयाम हिंगौ माले